Rajnitigi Charangnaba Marakta Lupa Crore 332gi scam ga mari Leinana XCM Ibobi Ngasi CBIna samon Toukhre. State asida Rajnitigi Charangnaba Marakta haukiba 2009 dagi 2017 fawgi manungda o Ibobi na Chief Minister oiringai matam MDS ki Lupa Crore 332gi lana sizna kivaga mari Leinana CBIna hayeng samon Toukhre. Masiga mari Leinana CBI gi official team ama ngasi Delhi dagi Imphal da chatkre haina official oiba pawgi source ama na haire. Pawasina makatana hairivana XCMO Ibobina 2009 dagi 2017 fawba MDS ki chairman oina thaupuringai matamda Lupa Crore 332gi gi yamlaba senpham adu lana sizinnakivaga mari Leinana hayeng asi Imphal da leiba CBI gi office ta wahang pawhang taunaba hayeng asi CBI na samon taukivani XCMO Ibobi CBI na samon taurkibasi hojik Manipur da Chief Minister N Birena luchingba sarkar asidagi haukiba tang taraga tareta withdraw taukiba BJP gi MLA ahumna resign taukiba Trinamool Congress ki MLA ama amasung independent MLA ama withdraw taukibadagi Rajnitigi tang tadaba phibam ama leiringai amasung XCMO Ibobi na NPP ga loinana anoba sarkar ama semnaba claim tauringai marak asidani haukiba chahi gi November kunda state asida sasan tauriba BJP gi government gi maikai dagi wakalakpagi matung inna CBI na Lupa Crore 332 lana sizinakibagi case ta chenariba XCMO Ibobi gi mathakta case ama lokhatkibani loinana tha adumakta da CBI na XCMO Ibobi amasung tongan ba IAF officer kaya gi tongan ba location singda red chathakibani CBI na red adu XCMO Ibobi gi official amasung private residence yauna Aizol Imphal amasung Gurgaon gi chingnaba mafam kaya da red chathakibani CBI gi case asigi matung inna XCMO Ibobi na Manipur Development Society da 2009 gi June 13 dagi 2017 gi July 3 fawba chairman oina thaupuringai matamda apunba senpham Lupa Crore 419 gi manungda Lupa Crore 332 atopa single lautunaraga lana sizina thokhe case asida MDS ki chairman oiramba state asigi chief secretary oiramba DS Punia PC Lampunga amasung O Navakisor su chenava asida yaure case asida society asigi former project director Wining Them amasung administrative officer S Ranjit Supalle panba yabadi XCMO Ibobi na MDS ki chairman oiringai chahi nipan gi matam asida development work mari Leinana Lupa Crore 419 agency asida sinakibagi manungda apunba senpham gi chada hompuga mari lana sizinaki mamangda police na register taukiba case aniga mari Leinana CBI na thizinbagi thabak su chathava laikravani mamang chahi gi November thada XCMO Ibobi gi office amasung private residence ta chathagiba rate aduda chanadraba ariba note punna lupa lakh 13,000 gi senpham ama amasung hojik chanariba note lupa lakh 13,000 ki senpham yauna tongan ba plot house amasung apartment singi mari leinaba document kaya amasu seize tauke former project director Ningthem gi yumdagina chanadraba ariba currency lupa lakh 10 phagat khe